Laibaga sida hokiba pung kunga Maria sida COVID-19 ge anova case humpula khrabasu apunba active case ki masing lising ahum ga chatret marfudra taret lairambada ki lising ahum ga chatru kunga mangada hantarakre ngarang COVID-19 na maram oiraga mioi mari laikhidabaga loina na laikhidabagi masing chama ga kuntra mathoi yaukre pung kunga Maria sida COVID tagi mioi chamnga marfuni thoi fagalaktuna discharge tawkibaga loina na hauzik fawpada laibag asida COVID-19 dagi mioi lising kunga nithoi ga chamapan taraga manga fagalakuna discharge tawkre hairi Laibaga sigi state singi manung da Kerala na active case chatret yankai leiduna active case khwaidagi leibe state oiri West Bengal na active case chatret nipuga tare leiduna ani shuba amadi Delhi na active case chamri kuntra manga leiduna ahum subada leiri ngarang state asida COVID-19 ge anoba positive case taraga nipan lakhiduna state asigi apunba active case sama yankai ni thoi shukre positive oiriba mioi taraga nipan adu Imphal East District tagi ahum, Imphal West District tagi tarahum doi, Chandel amadi Thawbal District tagi amamamni. Report asigi matung inna ngarang mioi ahum discharge tawkibaga loina na hauzik fawda COVID-19 tagi fagalaktuna discharge tawkiba migi masing kuntra ka taret sukre. Hauzik lairiba active case samaga yankai nithoi asigi manung da mioi chamaga kuntra ga nipan home isolation tawduna lairi hairi.